Manipur lenga ki Education Department English singani kunithoi the regular tahan khraba lecturer chatruka ahungi fangfam thokpa thagi talab athuba da pithok piyo haiba wafam yauna tongan demand kaya tawraduna Imphal West ki lamfel da laiba Education SK office solon sinkre solon sin magi khongjang aduga mari laina na khongjang adu da sarukya akibi lecturer ramana Ingkumja English singani kunithoi the regular ta khraba lecturer singasi ki tha tara humdoi gi tolob ngasi fawba da pithok tuna laire Masigi mathakta regular takraba lecturer singa sida posting pithoktana leire hiramasiga mari laina Manipur lenga kyauna mari laina baloisang singda haijaba laikraba sunga si fawbada thabakta onthokpa laitri lenga ki thawong asidi lecturer singa sigi fangfam thokpa right matpani haina pendaba fongdorake 13 months Prithvi the Libra, Shumaina Pang the Base, she young no wabagi, Tolo Pangak Tabagi, but Okoi Satra Paba produced away, topos produced away, subject topos produced away, Adumba contribution, Okoi Toba, Tamoshemba, dedicated teachers not the nation the lay say way. Plus, Okoi posting order Hujibo PB3. She say Okoi Pangam to by right, humanity ground the yang Agashi Tobi Mandi to Abrana Kale, Prithvi the Shumaina Toba Amta Latri, India Manung the Bohaya, Yaragadi, Mediana Boegera, Mayam Satra Mayam Nasu, Okoi, Ozasing Sigi dedication the अखोगी दमकता यूनाइटेड ओइना अखोगी स्ट्रगल से यंगबिरगा माई पाकनबा अखोगी दमकता सपोर्ट अमतंग तौबिरोना हाइजगे